ngasi ikan kangaudana Manipur ki Chief Minister oiramba N Biren Singh gi maikeidigi resignation letter pisin kraba matung asida wafam kaya ama thorakli madudi housing Manipur da president rule laklagadra natragana hauji lairiba CM asi sindokraga anoba CM ama laklagadra nauna lakaduriba CM aduna kanano haiba wan kaya sini nauna lakliba leba asigi political development asida social media gi khutangna miyoi kya amagi maikeidi ki harauba phungdokna basu yauri nungaitaba phungdokna basu yauri makoising asigi manungda lusingba asigi yamna nakna chatpinaba miyoi kharagi maikeidi gi masi game asi loidri haubada ngairi bani haiba wafamsu aduma phungdoknaba thengna basu leiri Han masidi hauzik nauna lakadoriba Manipur ki assembly session gi oiba mifam asi famdringa gi mangjongna luchingba asiga atopa luchingba kya amaga punduna Delhi da hangara handa chattuna luchingba sing unnanaba gi oiba thoram pangtokraba matungda ngasi asi Union Home Minister unnaraba matungda North East ki oina BJP ki coordinator oiriba Samit Patraga laklaba matungda resignation letter pisin khibagi oiba thogdo asida Housing Manipur ki oina state asigi ruling party oina leiriba BJP ki state president ki maikeidi gi nauna lakliba development sing asigi matangda phungdokibu wafam asi hana punna miyeng tabinasi Kasinumidong wairamgi pung manga makhai rom tarakpa matamda kai khunajariba kogi Manipur gi honorable chief minister na governor da maki resignation tender tawthukre makna tawbagi maramdi yam sengna aikoi Bharatiya Janata Party gi Sarkar se 2017 dagi haurakanda sarkar pairakpaduna Manipur da tongan ba chawkhat thorangda thabak kya tawbiramba aduga Manipur gi integrity ngakna nabagi damakta mana hotnarakpa mayam adu aikoi hojik oiriba megi ahum dagina ngasi bawda leiriba fiba masida tangdu leitaba yamna Manipur gi damakta khanba aduguma santi purakpa yananaba lambi kya honaduna lakibani hojiksu mahakna resign tawribasi Manipur gi interest Manipur praja singi damakta khallaga adugumba Manipur gi chief minister na resign tawbani aduga aikoi Bharatiya Janata Party na aikoi praja singi interest tungdala kadaba thawak thoram kayada Manipur gi adugumba integrity ngakpada achauba daikta lawgani haidana media gi tong Hojik Paubagi da koi honorable chief minister resign tawribasi makha taba koi da hojik report amta leitri mak masamak koi Manipur gi interest ta yengaga ai resign tawrage haidana ngasi se koi ai samak yauna koi governor da dugumba magi resignation submit tawraga koi tholok party ki oina hojik Paubada koi da adugi instruction adugi message amta latri adu makha taba message la akanda mo resignation se accept tawraba tawdu angu habiyo resignation di adum aikoi pire bidu adum accept tawba yabagi possibility leire ado hojik aikoi gi piruraga koi tholakpani aduna makha tabadi lakadoriba process ti aikoina makha taba process di magi tholakadoriba resignation accept tawba boiro any aikoina khangni no punamak makha taba ki assembly hodini budget ki aduna resign to bitara ka government jun leitarabni na maduri manungda taropa yaba suje kari makha taba je hojik ki resignation tawro matungda lakadawa result to makha taba ise mamangi hapta CM anirak center da chatlu adu da center de pressure ko pi BJP ki state president gi maikeidi gi phungdokibu wafam gi matungina hauzik N Biren Singh gi maikeidi gi resign tawkriba asi Manipur lebak miyang bi damakta khallaga lebasi interest khallaga resign tawkribani haiba wafam asini hauzik gi oina Manipur gi chahi ani farakadorba irang asida kayara khanna thawdok kya amarakta fam thado u haiduna miyu kya ami khongjang kya rak changsin kre tawbutabu hairiba matam aduda asukuiba si thadoktana laklaga hayengta assembly mi fam lagani haiduna ngaiduna leiraba matam asida nanghoruidubagi matagumna taha na ngasi resign tawriba asi matam chaba aduga leiba asigi khallaga tawribani haibasi kayamuk yamna chumlibano haibasi yamna chawbu wang amani mahaki maikeidi gi resign tawrigi haiduna chief president kraba matung asida wafum ke ama thorakli masida aikoina khangba yaba wafum ama haiba taragadi hayeng lakadoriba assembly mi fam asigi mangjongna masigi oiba yamna chawbu impact ama oina ngasi ikhanghauduna resign tawrokliba asida opposition gi oina leiriba congress ki maikeidi gi no confidence ki oiba motion adu congress kakta gi oiba factor adudagi thoidokna leite khwaidigi maru oiribasi state asigi oina majority oina leiriba BJP hairiba kangbu ruling party asigi manungi oiba nungainadaba aduna khwaidigi yamna chawbu maramni haibasi masini
ꯃꯊꯪꯗꯅ ꯔꯤꯖꯤꯒꯅꯦꯁꯟ ꯂꯦꯇꯔ ꯄꯤꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯂꯩꯕ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯣꯏꯔꯛꯄ ꯌꯥꯕ ꯐꯤꯕꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ PR ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ PR ꯂꯥꯛꯄ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯗ ꯃꯁꯤ ꯂꯥꯛꯄꯒꯤ ꯆꯥꯟꯁ ꯑꯁꯤ ꯌꯥꯝꯅ ꯅꯦꯝꯃꯤ꯫ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯁꯤꯗ BJP ꯍꯥꯏꯔꯤꯕ ꯄꯥꯔꯇꯤ ꯑꯁꯤꯅ ꯁꯤꯠ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯦꯖꯣꯔꯤꯇꯤ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯥꯕ꯭ꯂꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯦꯟꯇꯤꯃꯦꯟ ꯑꯁꯤꯗ ꯑꯅꯧꯕ ꯏꯂꯦꯛꯁꯟ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯁꯤ ꯅꯧꯅ ꯚꯣꯠ ꯀꯥꯕꯒꯤ ꯆꯥꯟꯁꯁꯤ ꯌꯥꯝꯅ ꯅꯦꯝꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯄꯥꯝꯂꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯗꯨ ꯋꯥꯠꯂꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯈꯔꯗꯁꯨ ꯍꯧꯖꯤꯛ ꯑꯁꯤ ꯅꯧꯅ ꯏꯂꯦꯛꯁꯟ ꯂꯥꯛꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯗꯕꯜ ꯏꯟꯖꯤꯟꯅꯤ ꯍꯥꯏꯗꯨꯅ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇꯔ ꯑꯅꯤꯃꯛꯇ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤ ꯏꯟꯊꯨꯗꯨꯅ ꯑꯩꯈꯣꯏꯒꯤ PR ꯂꯥꯛꯈꯤꯕ ꯃꯁꯤ ꯐꯪꯁꯟ ꯇꯧꯕ ꯉꯝꯈꯤꯗꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯡꯆꯠ ꯊꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯏꯟꯠ ꯑꯅꯤꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗ PR ꯊꯝꯖꯤꯟꯗꯨꯅ ꯏꯂꯦꯛꯁꯟ ꯑꯃ ꯂꯥꯛꯍꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯗꯣꯛꯅ ꯄꯥꯝꯅꯤꯡꯉꯥꯏ ꯃꯔꯝ ꯂꯩꯇꯕꯅꯤꯅ ꯃꯁꯤꯒꯤ ꯆꯥꯟꯁꯁꯤ ꯌꯥꯝ ꯅꯦꯝꯃꯤ꯫ ꯃꯊꯪ ꯑꯁꯤꯅ ꯅꯧꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ BJP ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯅꯧꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃ ꯈꯟꯕ ꯃꯗꯨ ꯐꯥꯎꯕꯒꯤ ꯃꯇꯝ ꯑꯗꯨꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟ ꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯦꯌꯔꯇꯦꯀꯔ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯕꯒꯤ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯃꯁꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯑꯣꯏꯊꯣꯛꯄ ꯌꯥꯕꯒꯤ ꯃꯃꯤ ꯑꯗꯨ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯑꯅꯧꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃ ꯈꯟꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯍꯥꯛꯅ ꯑꯗꯨꯃꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯦꯌꯔꯇꯦꯀꯔ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯔꯥꯡ ꯃꯔꯛ ꯑꯁꯤꯗ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯐꯝ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯗꯨꯅ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯕ ꯉꯝꯒꯗꯕꯒꯦ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪꯅꯤ꯫ ꯃꯗꯨ ꯍꯦꯛ ꯈꯟꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯍꯥꯛꯅ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯀꯦꯌꯔꯇꯦꯀꯔ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯇꯧꯕ ꯌꯥꯗꯕ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯑꯆꯧ ꯑꯆꯧꯕ ꯗꯤꯁꯤꯖꯟꯁꯤꯡ ꯂꯧꯕ ꯍꯥꯏꯗꯤ ꯑꯅꯧꯕ ꯄꯣꯂꯤꯁꯤ ꯑꯅꯧꯕ ꯂꯣ ꯅꯠꯇ꯭ꯔꯒꯅ ꯑꯅꯧꯕ ꯁ꯭ꯀꯤꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯛꯄ ꯌꯥꯗꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯁꯨ ꯌꯥꯝꯅ ꯆꯥꯟꯅꯕ ꯑꯆꯧ ꯑꯆꯧꯕ ꯑꯅꯧꯕ ꯊꯤꯀꯥꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯏꯟ ꯇꯧꯕ ꯌꯥꯗꯦ꯫ ꯐꯥꯏꯅꯥꯟꯁꯀꯤ ꯑꯣꯏꯕ ꯑꯅꯧꯕ ꯕꯖꯦꯠ ꯑꯦꯂꯣꯀꯦꯁꯟꯒꯤ ꯑꯣꯏꯕ ꯃꯁꯤꯒꯨꯝꯂꯕ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗꯁꯨ ꯃꯍꯥꯛꯅ ꯇꯧꯕ ꯌꯥꯗꯦ꯫ ꯃꯁꯤꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯐꯣꯡꯗꯣꯛꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯥꯡꯕꯨ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯌꯦꯡ ꯂꯥꯛꯀꯗꯧꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯑꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕ꯭ꯔꯍꯃꯁꯇ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯅꯣ ꯀꯣꯟꯐꯤꯗꯦꯟꯁꯀꯤ ꯑꯣꯏꯕ ꯃꯣꯁꯟ ꯄꯨꯈꯠꯂꯛꯀꯗꯧꯔꯤꯕ ꯑꯁꯤꯗ BJP ꯄꯥꯔꯇꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯌꯥꯅꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯆꯩꯊꯦꯡꯁꯦ ꯁꯔꯀꯥꯔ ꯑꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯆꯩꯊꯦꯡ ꯑꯗꯨꯕꯨ ꯅꯥꯊꯩꯅꯕꯒꯤꯗꯃꯛꯇ ꯔꯦꯖꯤꯒꯅꯦꯁꯟꯒꯤ ꯑꯣꯏꯕ ꯂꯦꯇꯔ ꯑꯁꯤ ꯁꯕꯃꯤꯠ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯕꯖꯦꯠ ꯁꯦꯁꯟꯒꯤ ꯑꯣꯏꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯑꯁꯤ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯕ ꯃꯁꯤꯕꯨ ꯅꯥꯊꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯟꯅꯒꯤ ꯍꯥꯃꯨꯗ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗꯁꯨ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯦꯛꯁꯦꯞ ꯇꯧꯗꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗꯤ ꯊꯣꯏꯗꯣꯛꯅ ꯐꯣꯡꯗꯣꯛꯅꯗ꯭ꯔꯒꯁꯨ ꯃꯁꯤꯒꯤ ꯆꯥꯟꯁꯁꯤꯗꯤ ꯈꯔ ꯅꯦꯝꯃꯤ ꯍꯥꯏꯅꯗꯤ ꯊꯝꯅꯔꯤꯕꯅꯤ꯫ ꯑꯦꯅꯤꯃꯦꯇꯦꯠ ꯁꯁꯄꯦꯟꯁꯟ ꯑꯣꯏꯒꯦꯔꯥ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯦꯌꯔꯇꯦꯀꯔ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯦꯔꯥ ꯍꯥꯏꯔꯤꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤ ꯑꯗꯨꯃꯛ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯁꯅꯨ꯫ ꯑꯗꯣꯝꯒꯤ ꯑꯣꯏꯕ ꯀꯔꯝꯕ ꯃꯣꯠ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫